Sino miyam kangpok pida Kuki ama laukhary yam nungai ba pau huji ki khuda ki update ni Kuki ama kangpok pida mai siam da laukhary yengu atai su sibagi pau pida ki ko yengminarasi Anakre Supermanada Kuki ama gari na thombadagi sire mamingna Paula Khongsai kawe haide Chin Estate Maite khoi gi amuka su yam nungai ba pau ama Narendra Modi na 18 crore maite khoi gi lising ani hena liriba maron se asi maron se semgat na ba takwi tambi na bagi chawkhot na bagi tamakta 18 crore Narendra Modi na si photo se yengu kari haino Kuki noi na thwai da prok sao ko Kuki noi sak na vita makta ni hapai video photo se amta yengo makata na amko mu Kuki gi video sa ba ki ge hauji na mo yap na nokning ba ma Kuki na asi tauriba matau se amta yengo ne kai tai no yengo du loi ga haira ge ko Missile Contingent Commander Lalmalso Flag kai dai no Kuki na to ise pret tina ta bai na pret haidra bane ba aduna I hangin mo se walking chatlira kari to ino khangdra ba amuka mu ama ka jeng si mayam mi doi so ama ka yeng gi si ko Fazai he Kuki gi pret na fazaba khu faza sidi noi do central gi pukning chingchali ra noi gi do faza ga jali noi gi pret to walking sali ro Kuki noi na to thu pukte som tongan wani noi na tau ba se nahan su nupi Kuki nupi amana Independence Day gi ni kaina janagana sa ine kaina ya yek ya yet ya he to bodo ko Kuki noi gi matau mong se Apple Lokpa Yaro Hana, Masing Yam Lapa Kuki no Pissing Tolaktuna, Kongjang Sanction Cray, how Kibo Oga Doisino Mayam Ngarang Nahan so Amukamu Kuki no Pi Mayama Togla Aga Moigi Tawai can be Habagi Mato Monga Moina tauriba Sam Tatamina Siko Pari Mum Channel Sibu Yang Biri by Mayam Puna Puikai Kumnazeri, Ichino Mayam, I Tabaka Masalu de video Hapakatang Tango Kare, Ado Kuki Kangpok Pida, Maising na Sibado. Matakaki Moina Upsa number 2 Pika do Makado on Tere, Ado video the day Haptare, Aduga, Hausi Kuki Nupi Mayamna, Central Semoina, Moyam Lebacking Basaraga, Zanagana Pusak Pane, Priet Put over it, Toriba Mayam se. Ado Yam the Looking Yaba, Ado Narendra Modi na. नरेंद्र मोदी जी भारत की प्रधानमंत्री ना मैतई की मरोन से मासु खंदा मासु नरेंद्र मोदी ने सु खंगबदो अदुकी मतिक अरीब मरोन नि हैना अदुदना अखोई की मैतई मरोन सी की मथकता करोड़ तरा निपान मैतई की मरोन से असि ताकवी तंबीनबा फजनबा कमाई तौनबा साउखतनबा हैना उठखिबा हुजिक फोटो दो मैम सु उरेदना को कुकी मिनाई नोय aduna noida Kuki minai noida haiga da badi hojik nong chudana thokpham sabam khangdana ngauna leire ba noina nasagi lambi kathalaga hojik amuka su pau su tara mani ko Kuki noina achangba gari alakpa gari khuding tax ai to rubodo ado noigi gari su jik chatpa jaro ina thingba horani aba tara natro ado haiga da badi mafam da noi huji noina chingnak marakta semjaruba lambi dusu chatpa jadana inba jadana anaba layengba pubagi chatpa khudongbo sadana poraga puthoibado poraga puribado adugaidi huji kulenda chatliba adugumba oja sarudana mai semba karubado Maitai ga sinaruba maitai da lantaruba hujing noi awa anagi saruk aise ase noi asom oidana laidrobani maitai khoi gi di nongma gi asom nungai ba se hengalakpa do Kuki minai noi gi di na maigai dagi ni noi gi di maigai dagi awa anagi lambi se Kuki noi gi phalai ba awa anagi lambi mayam se khangedana Kangpok pi cycle chatkadaba lambi mayam aijol chatkadaba lambi mayam amata yadadana Kangpok pi daga landslide thoktana satpa yadadana leiribado Kuki noina tawzaru baini ko
uwa ka thatlubado ching mayam ama ka thatlaga noina thajaluba posai mayam do khangidana adu dugi ni ko aduga minai kuki noida haigadabadi ngasi manipur da maitai ama thawaina pontha oiradi adu dugi tamakta manipur imana maitai masana ima leba kanbagi tamakta thawaina pontha oigadi manipur da maitai imana leiba masa singda kyamok yamna thawjal pirakani abase kuki minai noina khangwaba aduna maitai athauba ama thawaina pontha oigadi noi kuki sama ni noina kulen phangdori base mamang da so haigrabani abako aduna ngarang su siba lepte nahan su siba lepte ngasi su kuki siba lepte noi masen kapna na phuna na siba su lepte aduga huranlira huranba salwai jada bagira asi kuki minai si su phudatlu bodo noina phuru bodo adumaina noi asum noi masen sina na noi masen hana na leidori banyaba yamna sangna ngangoi aina haigadabdi kuki noi hujik chapam sabam thapam mafam marang khangdadana aduki matik wana leire base noi nasana khangjallu asi wase ma haijage aduga kuki nupi singna mafam da salaga service to basaliba mayam do kuki nupi mayam mama adu singdo leina laithungna paktana hauzik amuk AR singdo thabi khino ane kuki nupi mayam ama chalibado ado taning dari engning dari aye do bye bye yam sang hai roi ge da khoi mite isinau gi na hai rage ko isinau mayam pari mom channel se bi yengbi ba mayam punam pui kai khum nazari ngasi isinau mayam ngasi gi video se kuki ama hinglau laukhary na hai gen video je semjarak pane ba ado haining badi yam yang na haining badi thabak ama chalu badi thengdo khare ado ne isinau mayam kuki sing se ngarang ju si ko ngasi ju si ko khani ma do som nungti gi si aba aduga huji kangpo piro na ju landslide tawdana chatpa yadre DKF Commander Khubzapao Lakpara Manglin Thang Commander Mangmilya Pondum Mate Pondum Thangkhal Pondum Zau Pondum ne Kom Pondum te ahi Force Contingent Zombie Mothers Association Lipite nikipapinawin ang kunteo na benzal ng nikipapinaw TCYA General Headquarter Commander Mangs Nangsian Mong Lakpara Lang Cross 1 Association Lipite nikipapinawin ang kunteo na benzal ng nikipapinaw isinau mayam waro biganu phone ama lai ai si phone je receive tawdaba yaroi si phone je amta lakho chagige ado ai video se kuki sibagi video se khara yangna hapning ambani aba ngarang su si ngasi su si moi siba lepte moi gi mapap se thala abanina moi gi pochei se chafu moda pochei hapada poto pathara chalaktra kan pathare aba adumai kuki na toiba pap mayam se chafu se chanjalakta bade moi pathara aba do pathara bani kaidauta nomogi moi se asum moi na tawjar budi mahei sadana patharakta nungti gi siba se wat pajade moi nungti gi sita ne aba moi gi maram chatuna moi na toruba mathaudana moi gi mapap tuna do ichinaw mayam ai ngasi thabak alubam chalubana video se thengdo khare do hayeng mathang video dam unasi phone ama lai phone je lokha charage video se ngasi gi dil loisan jarage video se ga soiran yaw kheba kya lai so ngakpi waina yengbiri ba mayam punam kem pham nei kok nonjari pari mom channel na aroi bada hajara moda budi एखोय मैतै इचनाव मैम नुसी चाना लैमिनासी अदुगा लैरिबा येलोमी खुदिमक सो नुसी चाना लैमिनासी अरोइबदा कंगलै पाकना याइ फरे इबदो पाखंग मना याइ फरे।